ꯐꯖꯅ ꯆꯥꯎꯀꯣ ꯏꯃꯥ ꯀꯣ ꯑꯁꯨꯛ ꯍꯟꯅꯨꯕꯗꯨꯗ ꯅꯪ ꯀꯃꯥꯏꯅ ꯌꯥꯔꯤꯅꯣ ꯍꯥꯏꯕꯅꯤꯃꯦ ꯅꯪꯅꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯗ ꯀꯔꯤꯗ ꯄꯥꯝꯖꯕꯒꯤ ꯌꯥꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯔꯒ ꯐꯥꯔ ꯂꯧꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯝꯐꯨ ꯐꯥꯔꯤꯅꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯅꯪꯒ ꯆꯍꯤ ꯀꯌꯥꯃꯨꯛ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯥꯅ ꯆꯍꯤ 10 ꯍꯥꯏꯕꯤꯗꯤ ꯊꯥꯏꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯥꯕꯨꯡꯒ ꯅꯕꯥꯅꯤꯁꯦ ꯅꯪ ꯀꯅꯥꯅ ꯍꯥꯟꯒꯦ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄ ꯅꯪꯅ ꯍꯥꯟꯅ ꯄꯥꯕꯨꯡꯗ ꯍꯥꯏꯕ꯭ꯔꯥ ꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕ꯭ꯔꯕ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡꯀꯣ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯛꯕꯥꯡꯁꯨ ꯇꯧꯗꯕ ꯀꯨꯏꯔꯦ ꯌꯦꯟ ꯊꯣꯡꯕꯅꯦ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯇꯧꯔꯒꯦ ꯌꯦꯟ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯩ ꯍꯥꯏꯕ ꯌꯥꯏꯉꯪ ꯑꯁꯨꯕꯀꯣ ꯌꯥꯏꯉꯪ ꯑꯁꯨꯕꯁꯤ ꯂꯩꯔꯦ ꯑꯗ ꯃꯍꯤ ꯂꯩꯔꯦ ꯁꯤ ꯈꯛꯇꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯑꯗꯣ ꯉꯥꯏꯈꯣ ꯏꯃꯥ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯑꯩꯅ ꯅꯨꯡꯁꯤꯅ ꯑꯩꯒꯤꯀꯣ ꯏꯃꯥꯒꯤ ꯍꯥꯏꯔꯒ ꯆꯥꯛ ꯍꯨꯛ ꯑꯃꯈꯛꯇꯪ ꯍꯨꯛꯀꯦꯕꯀꯣ ꯏꯃꯥꯗꯀꯣ ꯉꯁꯤꯗꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯦꯛ ꯏꯃꯥꯅ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯉꯣꯟꯗ ꯏꯜꯂ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯒꯤꯗꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯟꯗ꯭ꯔꯤ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯏꯟꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯀꯣ ꯀꯂꯦꯖꯥ ꯑꯁꯤꯗ ꯑꯃ ꯂꯩꯔꯦ ꯏꯃꯥꯒꯤ ꯇꯥꯔꯅꯤ ꯁꯤꯁꯦ ꯃꯁꯤ ꯑꯃ ꯍꯥꯞꯄꯒꯦꯀꯣ ꯏꯃꯥ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤꯗꯃꯛꯇ ꯑꯃꯈꯛꯇꯪ ꯏꯟꯒꯦ ꯁꯦ ꯐꯖꯅ ꯆꯥꯎꯀꯣ ꯏꯃꯥ ꯀꯣ ꯌꯥꯔꯕ ꯑꯗꯨꯅ ꯆꯥꯕ ꯍꯧꯔꯁꯤ ꯒ꯭ꯔꯦꯝ ꯑꯗꯨꯗꯤ ꯍꯧꯔꯣ ꯌꯥꯔꯦ ꯍꯦꯛ ꯑꯩꯅꯀꯣ ꯄꯤꯛꯏꯉꯩꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯤ ꯐꯥꯎꯗꯤ ꯏꯟꯅꯕ ꯐꯪꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯃꯒꯤ ꯅꯠꯇꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦꯅꯀꯣ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯪꯅꯤꯡꯉꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯨ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯍꯧꯅꯕꯀꯣ ꯒ꯭ꯔꯤꯝꯀꯣ ꯍꯥꯏꯕꯗꯤ ꯍꯌꯦꯡꯋꯥꯏꯕ ꯂꯩꯍꯧꯅꯕꯗꯣ ꯑꯗꯨꯗꯨꯒꯤ ꯈꯪꯅꯤꯡꯉꯥꯏ ꯎꯔꯤꯉꯩꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯟꯖꯔꯒꯦ ꯍꯌꯦꯡꯋꯥꯏꯁꯤ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯔꯗꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎꯗꯕ ꯃꯥꯜꯂꯦ ꯍꯥꯎꯕ꯭ꯔꯣ ꯏꯃꯥ ꯍꯥꯎꯋꯦ ꯍꯥꯎ 이거 이거 자 형님 이 양강지 하우라 아마 핵도 아빠 아마 저거 막 할라 이상하게 도움을 이제 받았는데 해야 말해 그래 하울 거만 Vòng từ nó quý đi các bạn. Tháng các bạn ạ. ban tàu hay cũng comment ra mai wan ta hange ba ko ꯇꯝ ꯀꯨꯏꯅꯗꯒꯤ ꯍꯪꯒꯦꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯄ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯪꯒꯦ ꯉꯁꯤꯗꯤ ꯊꯥꯏꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯥꯕꯨꯡꯒ ꯅꯕꯥꯅꯤꯁꯦ ꯅꯪ ꯀꯅꯥꯅ ꯍꯥꯟꯒꯦ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄ ꯅꯪꯅ ꯍꯥꯟꯅ ꯄꯥꯕꯨꯡꯗ ꯍꯥꯏꯕ꯭ꯔꯥ ꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕ꯭ꯔꯕ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯅꯦ ꯍꯥꯟꯅ ꯀꯩꯕ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯅꯦꯕ ꯀꯃꯥꯏ ꯍꯥꯏꯔꯛꯀꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯗꯨ ꯅꯪ ꯑꯍꯥꯟꯕ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯎꯂꯩ ꯄꯥꯂꯩ ꯈꯔ ꯇꯧꯕ꯭ꯔꯥ ꯍꯥꯟꯅ ꯃꯥ ꯍꯥꯏꯔꯦ ꯍꯥꯟꯅ ꯍꯥꯏꯔꯦ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯅꯤ ꯌꯥꯔꯣꯏ ꯌꯥꯗꯦꯕ ꯌꯥꯗꯦ ꯊꯥ ꯀꯌꯥꯃꯨꯛ ꯂꯩꯔꯒ ꯌꯥꯕ ꯈꯪꯗꯦꯗ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯀꯨꯏꯃꯟꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ
nangal sa hika mo kinay haba. Làm nghe. Kamo. Hành bữa đó Cái bà bunga imaga. Hỏi luôn này. Kaya mo kana ge ba lo. Anh ngon thì mà nó sẽ hít ra mũi. Hai gì. Adugi asuk hanyu ba ju nang kamaya nyo ha mi ma. Nang na ko. Cái bà bung da kari da pam je bagi ya ri no kamai taw nyo. Nam pu sa pu taw ga pha lo da kamai taw nyo ba. Nó phu phai. Ha. Nó phu phai. Nam pu da pha ba nyo ba. Nang pam ji pam je cái bà bung ba. Ha. Pam ma ji lạc bên nát tàu rồi ạ. Hay mà. Không nghĩ là pam nó cũng là pam. Cái pam đỡ mà pam mình lạc cái màn chứ. Huông bao nhiêu chắc thế. Hay gì chứ. Mà tuông thì sao thế mà. Mà ru đôi là có cái quoi. Người kia mang đó. Mà ru dây phở cái quoi. Mà tuông không sao đâu. Khôi mà ru cha bằng ngầm đấy. Chúng này nè xin làm hàng qua. Dạ mà tuông hàng ai đâu. Hào vẫn nhỉ? Hào rồi đó. Sao đó? Mari nggak selalu gini, makan dulu ya, makan sama masala, sama masala, asin sisa masala. Sao Sao sao? Mà anh thấy thầy nghe mình tận nó thấy làm phải hay ra mi nè, chum ra. Có cân là hàng bao giờ? Chum mấy chum. Chum mấy bà? Cái bà bung đi một thi ra. Một bên này bạn. Một số một này thi bên này bà. Một số bao cái này. Nó nghỉ dài chứ anh ngậy chứ. Mà tao nữa. Top pon pa ka herak ba yaw dro nang wanda. Làm nhá. Làm hay đấy bạn. Khoái thì thi bà bung cái tài này bạn. Bà bung là hay dục cái nhá. Pagi sino miyam sabi ba yadre sige angang si ko amo hawgal le ba ko. Sumubang do ko ding isum taw lay. Kamay taw din ang kandre ay siya. Ay gano'n niya. Tuyo siya. Sao? Nó tàu cái này. Nung dang da tumakan ako. Adumain taw ni na. Para yam tayo ba ko. Ay gano'n niya. Tuyo niya. Màถ้าเจ้าคนลิมุกพอด้วยบ่กว่าที่ความเรียนลุมปิกเอ็มนี่นะตุ้มประกันให้กับพระกายบะถูกไหมกระต่ายกันถูกที่ไหนลังครับตุ้มขนาดให้ถูก Chum thế nào? มันต้องเอามาที่เห็นเลยค่อยมาใช้กำลังตัวให้มาเยอะกะเลยดายาวดิยาเลยนั่นตัว Ra đi đó. Thì mới đi sao? Sao này tức mà lại tôi mà nhà xích sang nó một lọ sai sao và các bạn nhớ à, cứ làm phải đúng không?
ꯍꯩꯒꯤ ꯌꯥꯏꯉꯪꯁꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠꯀ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦꯀꯣ ꯍꯥꯎꯋꯦ. ꯅꯪ ꯌꯥꯕ ꯑꯃ ꯂꯩ ꯈꯤꯇ ꯆꯥꯍꯧꯒꯦ ꯑꯩ ꯌꯥꯝꯃꯟꯅꯦꯕ ꯑꯩ ꯈꯤꯇꯪꯅ ꯁꯤꯗ ꯄꯥꯏ ꯌꯥꯔꯕ ꯌꯥꯔꯦ. ꯄꯤꯔꯕ ꯑꯩꯗꯤ ꯌꯥꯔꯦ. ꯀꯩ ꯑꯃꯥꯡꯒ ꯌꯥꯔꯦꯕ. ꯆꯥꯎ ꯃꯇꯣꯡ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯁꯤꯗ. ꯆꯥꯎꯃ ꯇꯨꯝꯈ꯭ꯔꯦ ꯀꯩ ꯑꯃ ꯆꯥꯕꯗ ꯃꯕꯨꯛ ꯊꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯥꯔꯣ ꯉꯝꯗ꯭ꯔꯕꯣ cái bông đó mà cái đuôi nhưng mà thế nào cái bông đó gì được sao mà anh đi rồi đó ꯂꯥꯁꯇ ꯆꯤꯠꯄ ꯅꯨꯡꯉꯥꯏꯕꯅꯤ ꯂꯥꯁꯇ Chị lôi mang ra ngầm đi nó sao phở đậm này hả là cái này nó chỉ vấn đề cái này nó chỉ vấn đề họ cái nào tôi nghĩ chắc mình đang kẻ mi cái video đó trao vào được uống cái đi làm là cái nó tàu ấy múc ra cả đời ngầm thì à xem vào trao đi qua bro video đi yên một đi yang ngoài bên có 이제 잡으려고 저기 비디오도 이마 허이 뭐니 뭐 TV다 해. 어두두나 어두 행 보면 때문에 얌 하우다 말이 잡아 얌 짜닝이 했다 이마. 누가 아신 뭐 정말 너무 짜가 안 감니. 아신 로이 짜 때문에 이제 머리 자잘 레이다. ꯑꯍꯥꯟꯕ ꯑꯩꯅ ꯑꯃꯨꯛ ꯕꯥꯡ ꯍꯧꯔꯛꯄ ꯃꯇꯝꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯒꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯗ ꯅꯪ ꯑꯍꯥꯟꯕ ꯇꯧꯕꯗꯣ ꯍꯧꯖꯤ ꯃꯤꯔꯣꯜꯂꯤꯉꯩꯗꯅꯀꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯀꯥꯟꯗ ꯌꯦꯟꯁꯥ ꯂꯩꯔꯛꯑꯒ ꯇꯧꯕꯗꯀꯣ ꯆꯦꯛꯑꯞ ꯆꯠꯂꯨꯕꯗ ꯍꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯒꯤꯗꯣ ꯂꯩꯔꯤꯕꯅꯦ ꯌꯦꯟꯒꯤꯅꯦ ꯑꯗꯨꯗ ꯃꯊꯦꯜ ꯃꯊꯦꯜ ꯍꯧꯔꯦꯗ ꯑꯗꯨꯗꯤ ꯍꯧꯕ ꯍꯥꯏꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯈꯪꯍꯧꯗꯦꯍꯦ ꯃꯨꯛꯕꯥꯡꯒꯤ ꯇꯧꯔꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯑꯩꯗꯤ ꯈꯪꯍꯧꯗꯦ ꯃꯗꯨꯗꯤ ꯅꯪ ꯈꯪꯍꯧꯗꯦꯕ ꯏꯃꯥ ꯂꯩꯇꯕꯒꯨꯝ ꯇꯧꯕꯅꯤꯗ ꯅꯨꯃꯤꯠꯇꯣ ꯂꯩꯕ꯭ꯔꯥꯅꯦ ꯈꯪꯗꯦꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩ ꯈꯪꯗꯦꯅꯦ ꯊꯥꯅꯤ ꯑꯗꯨ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯏꯈꯨꯝꯕꯤꯒ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥ ꯂꯩꯇꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯂꯩ ꯃꯥꯜꯂꯦ ꯆꯠꯊꯣꯛꯄꯩ ꯑꯣꯏꯔꯝꯅꯤ ꯑꯣ ꯃꯥ ꯍꯥꯟꯅ ꯆꯥꯛ ꯇꯣꯛꯑꯒ ꯊꯣꯛꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯨꯗꯤ ꯏꯕꯥꯅꯤ ꯏꯟꯁꯥꯡ ꯊꯣꯡꯉꯒ ꯑꯃ ꯍꯥꯟꯅ ꯆꯠꯇꯣꯛꯑ ꯂꯩꯔꯝꯃꯒ ꯏꯕꯥꯅꯤꯅ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯊꯣꯡꯕ ꯅꯠꯇꯤꯌꯦ ꯆꯤꯛꯀꯟꯗꯣ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯥ ꯍꯥꯟꯅ ꯆꯥꯈ꯭ꯔꯦꯕ ꯃꯥ ꯆꯥꯛ ꯆꯥꯗꯦ ꯉꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯛ ꯆꯥꯔꯣꯏꯒꯦ ꯆꯠꯄꯗꯤ ꯌꯥꯝ ꯌꯥꯝꯃꯦꯍꯦ ꯄꯨꯡ ꯕꯥꯔꯣꯗꯅꯦ ꯑꯩꯅ ꯍꯥꯏꯗꯤꯀꯣ ꯃꯨꯛꯕꯥꯡ ꯑꯍꯥꯟꯕ ꯇꯧꯕꯗꯨꯅ ꯍꯥꯏꯕꯗ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒ ꯍꯜꯂꯛꯑꯒ ꯌꯦꯟꯁꯥ ꯂꯩꯔꯛꯄꯗꯤ ꯌꯥꯝꯃꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯨꯛꯕꯥꯡ ꯅꯪꯅ ꯑꯍꯥꯟꯕ ꯇꯧꯕꯗꯣ ꯑꯗꯨꯗ ꯍꯥꯏꯕꯅ ꯑꯩꯅ ꯍꯥꯏꯕꯗ ꯁꯤꯗ ꯇꯧꯕꯗꯣ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯃꯥꯅ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯆꯒꯦꯝꯒꯨꯝꯕꯁꯨ ꯅꯪ ꯂꯩꯔꯦ ꯁꯤꯡꯖꯨꯁꯨ ꯂꯩꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯀꯥꯎꯗꯦ ꯑꯩ ꯆꯥꯔꯣꯏ ꯃꯥꯁꯤ ꯂꯣꯏ ꯆꯥ ꯉꯝꯃꯨꯗ꯭ꯔꯣ ꯉꯝꯅꯕ ꯉꯝꯅꯕ ꯆꯥꯎ ꯉꯥꯏꯗꯕꯅꯤ
มานั่งที่จ้าดรอ Đấy, อันนึงเดี๋ยว nó chơi nó ngầm nữa. ไอ้จ้ากินตะลุกินสิไอ้จ้ากินก็เนี่ยเชียงไปเลยเชียงนะฮะ อันนึง ยำรูเรอัชแค่งั้นมึงพิจารณาพิจารณายำเตาไว้ว่ามันจ้าจะเล่าอีกก่อนแล้วมันเนี่ยนี่เลยมันจ้าอ่ะอิงทำมันทำได้ไอ้น่ะฉันทงภาษาผมยินหลักประตูจ้าน่ะผมยินหลักปนี้แม่ เป็นจิกกี้เป็นน้อยดิ้งทำได้ประมาณนี้แหละ อืม อิงเดี๋ยวเลยว่ะลุงประธานจะอิงในวันนี้ก็อิงเดี๋ยว อืม ในเวลาเยาวได้ไงนี่ก็ อืม คริสต์มาสกลางงานปีนี้ Ganga Christmas ku Indra. Handa ki Christmas ta. No ni tahu sila. No ni tahu sila ba. ถ้าตัวนี้เนี่ยไอ้เด็กแต่ไม่ใช่คุยเลยว่าก็ยุ่งด่า Hmm. จะกินอะไรกันเลยคริสต์มาส ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯊꯥꯒꯠꯂꯛꯀꯦ ꯅꯨꯡꯁꯤꯕꯤꯗꯨꯅ 30K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯗꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ